Ngasidagi chahi khara mangda haibadi 2018 da Thailand gi Thamluang ko ba Cape amada footballer angang khara magi coach ka asum changkhibadagi nong chutharaktuna Cape aduda ising thankhibadagi thorak payadana numit 13 ni laiki amoromda mama mapa singna thirak patanjada Cape aduda changkhibagi khudam pandam haibadi cycle bag ama phanglubadagi makoi masida changkhre khangbadagi karam tawni haiduna thiba hauki adubu makoi Cape adugi 5 kilometer manungda changkirabi makoi bu phangba arai bo iramde angang khara do numit 13 ni Cape ta laikhrabagi tungda international news oikiduna apaw rescue tobo mi sing puraktuna finally hingna lautokki ira asigi oina masi historic rescue operation oiki mission aduda Thailand gi navy pakhang ama siki khwaidagi ngaklibadi angang sing aduna numit 13 ni sukcha cha adana nungdagi chumtharakpa ising thaklaga meditation gi matengna hingduna lairam khiba aduni Makoi changkhibada Cape adopumamami torchlight ama puraga changnakibani koi boina yengsi kayam sangna changba yai haiduna adudagi nong chutharaktuna maduda ising o khongna changsilaktuna Cape adugi khaibok thankibani numit 13 changna rescue operation tawraba tungda 5 kilometer manungda maikai anida isingna thalaba mafamda nungpak matakta phamduna angang 13 se lairambani Rescue operation singna makoi bu ubadangak naki angang sing harau bagingam kai laikidi madudagi makoi gi dabak chana ba yohalaba tungda doctor ama yohan kraga makhong makutta asok apan yawbudo hana hidak lak thak tawiki angang sing aduna thorakke tawbatan jada ising speed ta chensin horak pani hai adudagi makoi awang ba mafam thibagi damak chenaki maduda makhong makut khara sokpa yauki bani makoi gi coach ado hai singba mi oirami man hai ki nakoi relax oina ba meditation taw amasung Cape ki ising thakpa yade nung dagi tarakpa adu khak thakadabani asumna makoi na tawki Cape ado state suna lamdi aduga khara khuba mafam singdadi complete ahoba utongda ising na thanbagum almost thankirami maramasina Cape manungda papan gi nongsit hawa changdabana oxygen gi level high thakirami only 15% oxygen phangki masidagi kharaga tap tharam labadi makoi loina si ki gani hai laibakna phaba haigadra plus hai singlaba rescue tawba mi singla kibana wana mai pakna angang singa se puthoki operation nongnini chatharak laba tungda upai uraktaba maramna authority signa asumna khanna basu hauki makoina leiba ching adugi mapada drilling horasi asumna khuchu khulai puraktuna thabak su haugatlure adubu numit kunthani soidana changadori aduk sangba matamdi makoi hingna leiba yaroi khanna toki Amorom the Cape manung the oxygen level ase wangkhatna ba oxygen cylinder kayadang pusinki oxygen thadoki adubu masigi thabak ase sathiba akan boiki masigi thabak ase tawbadani makoi gi navy pakhang ama sikibado magi ming saman kunan kawi mahag ising manung the Iraq na dun siki suman kanan asigi izzat pi bagi damak ngasi Thailand gi mafum kayada statue khinkre Operation asibu success tawkibado Thailand gi mi khaktanate Britain gi ni maruina magi ming John Bolanten gawi mahak ase afaw Cape diver ni hairi magi idea dagi angang 13 amati makoi coach adubu hingna puthorki authority singna khanramde angang singa se acha thak yohalaga nongnini tap thalaga ising sitok laga kona puthораksira adubu monsoon season yorok patanjawirami Amukka nong nungsit akan balakpagi inggit lerami adudagi asum tawduna reibi ati angang sing adabu ising da oina puthokadabani khanatuna lambi yengba hokibani masigi damak angang sing da mask upanki oxygen ka sor honba yabagi poramsin ki sor honba yaba chinna tondagi ising ti changdaba masigi loyana angang sing aduda anesthesia kapki supnagi gyan khak leitanaba ising duda amamba 5 kilometer lambi puthorakpada ki danaba asumna mathang puthorakpani aduga tantadana makoibu ambulance tawraga hospital da puki angakpagi thodok ase 2018 gi July da thokibani prithvi gi miyam ngaknaki suklamam laba danger oikraba ising na pik thalaba Cape manungdagi kilometer 5 samduna makoibu hingna putorak laga kan kiba haibase Thailand gi history da atang buthodokni Britain gi team tanatana malda saruk ya kiba punumakki credit chauna laiki angang sing adugi parents sing harau kiba authority sing na penja kiba kumayato angak pagi phibam oiki